ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯍꯥꯛꯀꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯃꯁꯛ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯇ ꯀꯔꯤ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯅꯨꯄꯤ ꯊꯤꯕꯤꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯐꯕ ꯅꯨꯄꯤ ꯅꯤꯉꯣꯜ ꯊꯤꯕꯤꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯑꯣꯡꯒꯤ ꯅꯨꯄꯤꯅ ꯑꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯄꯤ ꯑꯐꯕ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕ ꯄꯣꯏꯟꯠ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯁꯦ ꯋꯥ ꯈꯔ ꯇꯞꯅ ꯇꯞꯅ ꯉꯥꯡꯒꯅꯤ ꯈꯣꯟ ꯂꯦꯡꯉꯣꯏ ꯑꯗꯨꯒ ꯈꯣꯟ ꯍꯥꯏꯒꯠꯂꯣꯏ ꯁꯦꯡ ꯁꯦꯡ ꯂꯥꯎꯔꯣꯏ ꯏꯪꯅ ꯇꯞꯅ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯍꯥꯛꯀꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯐꯕꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯍꯥꯏꯖꯒꯦ ꯅꯨꯄꯤ ꯑꯐꯕ ꯑꯗꯨꯒꯤ ꯀꯔꯤ ꯒꯨꯟ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯃꯤꯒꯤ ꯅꯨꯄꯥꯒ ꯍꯥꯏꯕꯗꯤ ꯁꯛꯈꯪꯅꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯊꯥꯞꯄ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯕꯨꯡ ꯅꯨꯄꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯅ ꯃꯤꯠ ꯆꯥꯟꯅꯅ ꯋꯥ ꯉꯥꯡꯅꯗꯦ ꯍꯥꯏꯕꯗꯤꯀꯣ ꯃꯥꯁꯦ ꯃꯤꯠꯁꯦ ꯂꯨꯛꯊꯔꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯤꯠꯇ ꯌꯦꯡꯁꯤꯜꯂꯒ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯀꯣꯝꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯀꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯎꯕ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯔꯣꯜ ꯏꯅꯐꯤ ꯑꯗꯨꯒ ꯐꯨꯔꯤꯠꯁꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯆꯦꯛꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯉꯣꯟꯗ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯣꯛꯆꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕ ꯑꯃ ꯑꯣꯏ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯃꯌꯥꯝ ꯑꯩꯍꯥꯛꯀꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕꯁꯤꯒꯤ ꯃꯈꯥꯗ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯑꯃꯅꯤ ꯁꯤꯁꯨ ꯑꯐꯕ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯕꯨ ꯐꯠꯇꯕ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯒꯦ ꯃꯉꯣꯟꯗ ꯀꯔꯤ ꯒꯨꯟ ꯑꯃꯒ ꯆꯦꯜꯂꯤ ꯍꯥꯏꯕꯗ ꯃꯥꯁꯤ ꯈꯔ ꯁꯥꯎꯒꯜꯂꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯁꯤꯕ ꯌꯥꯗꯕ ꯃꯥꯅ ꯇꯧꯗꯕꯗ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯔꯦꯝ ꯀꯊꯥꯏꯅ ꯉꯥꯡꯕ ꯑꯗꯨꯒ ꯁꯣꯏꯕꯗ ꯈꯣꯠꯄꯗ ꯃꯥꯁꯦ ꯁꯥꯎꯒꯜꯂꯤ ꯃꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯈꯥꯡꯕ ꯉꯝꯖꯗꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯁꯕꯖꯦꯛꯅꯤ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯑꯐꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯒ꯭ꯌꯥꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯏꯗꯨꯀꯦꯁꯅꯦꯜ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯒꯨꯝꯕ ꯄꯥꯕ ꯈꯣꯠꯄ ꯍꯩꯅꯕꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯍꯥꯛꯀꯤ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠꯀꯤ ꯃꯈꯥꯗ ꯇꯔꯨꯛꯁꯨꯕ ꯅꯨꯄꯤ ꯑꯐꯕꯤ ꯑꯃꯒꯤ ꯒꯨꯟ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇ ꯀꯔꯝꯕ ꯃꯔꯨꯑꯣꯏꯕ ꯒꯨꯟꯅꯣ ꯍꯥꯏꯕꯗ ꯃꯥꯁꯦ ꯑꯌꯥꯝꯕꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯑꯗꯨꯒꯨꯝꯕ ꯒꯤ ꯈꯣꯡꯊꯥꯡꯗ ꯃꯥꯁꯦ ꯀꯌꯥ ꯆꯪꯒꯟꯗꯦ ꯑꯗꯨꯒꯨꯝꯕꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯒꯟꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯆꯦꯜꯂꯒꯗꯤ ꯑꯁꯤꯒꯨꯝꯕꯒꯤꯗ ꯃꯔꯝ ꯀꯌꯥꯗ ꯆꯪꯁꯤꯟꯒꯟꯗꯦ ꯀꯣ ꯁꯤ ꯍꯥꯏꯔꯦ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯈꯣꯡꯗꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯍꯥꯛꯀꯤ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯅ ꯅꯝꯕꯔ 8 ꯁꯨꯕꯗ ꯅꯨꯄꯤ ꯑꯐꯕꯤ ꯑꯃꯒꯤ ꯒꯨꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯍꯤꯡꯁꯥ ꯂꯩꯇꯦ ꯃꯤꯒꯤ ꯑꯍꯦꯟꯕ ꯎꯔꯒ ꯀꯂꯛꯄ ꯂꯩꯇꯦ ꯃꯤꯍꯧꯕ ꯂꯩꯇꯦ ꯃꯥꯅ ꯃꯥꯒꯤ ꯇꯧꯖꯕꯟ ꯐꯪꯖꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯖꯕꯟ ꯑꯩꯅ ꯐꯪꯖꯕꯅꯤ ꯑꯁꯤꯒ ꯀꯩꯁꯨ ꯍꯤꯡꯁꯥ ꯇꯧꯗꯕ ꯃꯤꯒꯤ ꯐꯠꯇꯕꯗ ꯌꯦꯡꯁꯤꯟꯗꯕ ꯃꯤꯒꯤ ꯑꯍꯦꯟꯕꯗ ꯃꯤꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯥꯁꯇ꯭ꯔꯗꯁꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯍꯥꯛꯀꯤ ꯑꯐꯕ ꯅꯨꯄꯤꯒꯤ ꯒꯨꯟ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ
miwa ngangnade afaba nupidi miwa ngangande migi fatabada mit tagande abadi migi afaba su oisanu miwa ngangnadara matam manghande aduga masagi thaudang masagi thauram pangthokpada hena thoina puning jangi haijaningi aduga mayam ehaki mathangi aroiba nate ko mapal suba point ama afaba nupi oiba taragadi mahaki kari gun athoiba gulama mahakta cheli masi nongdambagi mangdamba mapugi thausinni haiba tare afaba nupi ama oiba taragadi mahse ahal laman ikai khunnai ahal lamangi yathang illi karigumba thabak thorma pangthokpa matamda mahaki khongthang ama thange khanbada ahal lamangi wakhal ikai khundaba aina thaudang aigi khongthang sima soiba taragadi ahal lamangi kari mangadaba kari ijat mangadaba ahal lamanda kari kaigadaba aigi maramna ahal lamangi ma karigumba manghaloge haiba adugumba ikai khungrajaba ahal lamanna haiba inba ahal lamangi pautak inba adugumba nupi oigalli afaba nupigi aduna hainaba tanaba inba ahal laman nolokjaba adugumba nupi oigalli haijaningi mayam mathangi aigi iroi loiba last ko mayam minadi fatte haigadra natragana sidi fatte sidi oifam thokte and haige na hairagasu ehaki number 10 number 10 suba point nupi afabi amagi magundi karino sum haibada mayam yam interesting oiba matangni like share tabiramo adudi karino haibada iroi loibada afaba nupigidi maru mapang masing kaya yamgande masing likalli maru mapang yamde haibasi khoi punamaki wakhaldadi mahakse mi tenaba hitaba mabuk phattaba aduga adugumba wakhallon oina khanbibasu yai adubu maru mapang likalli afaba nupigidi mahakna mahaki thaudang mahaki thauram nithina pangthokjei miwa ngangnadaba hingsa leidaba aduga magi ikai khunrajaba sina magi maru oiba oijabanina maru mapang na kaya tinajaba matamchu phangjade aduna maru mapang likalli afaba nupi amagi gun chelagadi aduna mayam ehagi ngasigi afaba nupigi gun 10 sida mayam yaningdaba point yauragadi comment section da thambiramo aduga mathangi video dasu thone hena full support tabiramo asigumba video si mathang ehagna mayang mufamda khudol chamjage hairaga yai phare khuramjari